NRC tawbada yaaokhidaba meeoi ama Assam-da Citizenship Amendment Act CAA gi makhada changlak-labadi Assam gi Chief Minister moina fam thadokani haina Assam gi Chief Minister Himanta Biswa Sarma na phongdokre wafam asi mahakna Citizenship Amendment Act gi matangda paumi singa wari sanabada phongdokhibani Chief Minister na makha taraduna meeoi khudimak CAA gi makhada India gi citizenship oinanaba application thabagi right piri Application adu yumdagi online gi kuthangda toba yai adubu miyamna lambi sorokta thoraktuna masigi khongjang jangsen bagi wahanthok leite Assam-da CAA gi mayokta jangsen kiba khongjangda meeoi manga laikidabagi thokdokta wafam amata phongdokhidabani adubu haujikti miyamna karamba party na kari torokpa ngami haiba khanglagani haiki miyamna CAA gi matangda lana uribadu koknana ba honaraduna lisingani taraga mari gi mamangdagi India da leiramba meeoi singnatana atopa amata ek asina Assam-da changaloi haina thajaba pikhi NRC da yauraba natana atopa meeoi amata Assam-da changhaloi karigumba meeoi ama Assam-da changhalaba Assam gi Chief Minister post resign togani haiki